Mark R. Hudge, Mark Reynolds Hudge, Miyamna Mark Hudge haina khangnariba mahak asi January 1, 1956 ta La Mirada, California, United States ta poki. Mahak Jack Reynolds amasung Joanne Hudge anigi macha nipani. Mahak masagi chahi 13 surakpa matamda mama mapa ani divorce taunaki aduga mahakna mamaga laiminnarakhi. Mapaga khainaraba matung Mark Hudge ki mama wakhal yamna nungaitaba misak ama oirakhi. Masina maram oiraga chaba thakpa tumba chaba chang nairaktabana wakhal laina narakhi amadi obesity tension mayam ama mahaki mamana mayoknarakhi. Obesity na maram oiraga masa chaukhatpa tumba yadaba mayam sina doctor ama consult tauba taki. Amphetamines hairaga khangnaba aikoi miyoi bagi brain ga body ga pau phaunaba ngamdraba miyoi singna sizinaba drugs makhal ama amadi sleeping pills tumnaba guli sizinnadrabadi tumba chawa yadana lelakhi. Masagi class 9 dagi Mark Hudge school kaba toki amadi drugs sizinaba haurakhi. Mama mapabu khainaba yahalliba matam adugi lobu mahakna yamna saurami. Sahi 13 surakpada California gi Running Springs da laiba kangau narabana hasingi oiba boarding school Sedu High School da thaki. School asigi boarding da laibagi sel amata laude adumakpu school asigi fund drive oinaba lottery tickets kumba kharadi yongadabani. Mark Hudge na khwaidagi yamna ticket yonbana ha oikhi. Hudge ki mama oiriba masagi phibam masa yamna chaukhatpa aduna maram oiraga mapan thoktuna magi marup mapangsinga unaba phawbi kaiba phawrakhi. Asumna Mark Hudge na masagi sahi 18 surakpada ki mama masa mathanta siduna leiramkhi. Autopsy report ki matung inna mahakna siramliba phamung adugi nakanda ahangba tablet kauta sing tadana leiramba thengnaki. Amasung mahaki doctor nasu mahaki prescribe tawraba drug sing adu hena sasilubadagi sibani haina confirm tawki. Mama laikhidrba matung 1976 dagi Mark Hudge na Safford Laboratories na puthokpa diet product sing yolakhi amadi company asigi top 100 honors ki manung chanba ngamkhi. Sahi ahum gi matung Safford Laboratories na shutdown tawkhrabada 1979 the Golden Youths ta join tawki. Golden Youths haibasi exercise equipment amasung weight control product sing gi oiba direct sales company amani. Golden Youths su amuk sitharaklabada Mark Hudge na masama ki oiba company ama ling lage haina lepki. Atopa thabak ti mahakna tawningkhide mama na mayokna ki obesity hairiba sibu maithiba biba ngamgadaba product sing puthokpa pamkhi. Mahakna mamabu kanba ngamhodaba mama kainabagi mangonda phawkiba masyak sing adu malem asigi kanagumba macha amata da phawallaroi haibagi wakhallonda February 1980 masagi sahi 13 suba tangaringaida Los Angeles the best tawba Herbalife International haudoki. Asumna multi level marketing da Herbalife product sing bu mai pak na distributor sing da yohanduna malem gi khwaidagi afava nutrition puthopa company oirakhi. 2007 da $3.5 billion sell tawba ngamkhi amadi 2.1 million independent distributors laiba ngamkhi. Company asigi statement amagi matung inna 2013 fawgi manungda 95 countries da $7.5 billion sell tawba ngamkhi. Masagi sahi nimphumari khakta ngairingai da Herbalife International gi founder Mark Hudge car accident amadagi nongakhi. Adubu mahakna tambiram khudol na ngasi fawba miyoi kaya gi punsidi kanbiramkhi. Ngasi fawbada Herbalife na puthokliba nutrition asina miyoi kaya gi punsi kankhre amadi world number 1 nutrition company oiduna malim gi laibak chama ka taret yamna pang sizinari. Mark Hudge na mangjaramba manglan adumadi mai pakhi amadi miyamda khudol oina tambiramkhi. Maram asina Herbalife product sizinaduna masagi anaba sonba kaya fagatkraba singnadi mahak ishor makni khanna latnari